ichanupi se itai thokpa Biralal hariba nipa asina egi ichanupi asida nomaiji numit asida mana taurami ase tawoi daba thokdok ama thoktuna ngasi ai ichanupi se mama aina phungna hobagi icha se karigumba mana ichanupi sida mana taurami ba thokdok jamsa ina nuai ba thokdok ni mayam asina maga se mafum kaida leige haibase phangaba matamda athuba matamda akoida pawde anan bidana sinabi mama igi thamoi nda kari phawram gani aise leifam mayamda amtang ti kharaga isachi amtang jengidana mahaga sima kadaida leige se koida asinabi asinairaga I Todo asi iki cuma kata tukani asi iki channel ini itu yang dia pencari ada ini iba ni asi na iki dia itu yang ada todo asi yang kerja dapat todo itu dia hadi kau sih punya channel oya apa proses saat yang cantik ni kan dengan su oya sama tu memang tu acok su oya jadi hai bang khang dah bawa mang oya ada mahal power ni si power su ngambil channel ini sih dia jadi bang jadi channel oya ada tu na jadi mayam jangan tadi khabio Nanti, aikonya preski, mamanda akonya wahai kadang kangen jadi madam di hauki bakadan ni mamanda. Sonai Damai di mapandang thopa Biralal Singha kawun pa amana magi macha Manau pagi macha nupi thopa amada thoi daba pukatsaningai oiba thudok khara tawbadagi akoina ngasi presi magaida wahai khara se phongdok chabani maramdi victim oiriba nupi macha amadi magi mayungi mapa mama magi sagai magi lekai magi kanggu singna akoi all Assam women Meitei Women Protection and Development Committee da akoi da khangalakpadagi akoina asigumba akoi Meitei Somaj da nomba ta su thokhidiba asina ahanba oiramani haina khalli aduna akoina ngasi victim gi maygeidagi amasung aikoi gi samaj gi maygeidagi akoi somaj asida leiriba Meitei Somaj asida leiriba ima sing ise sing ibung ipwa sing gi maygeida Hujiki thawdok asiga victim oiriba asigi tunggi jengduna akoigi culprit oiriba nupa asibu jaha mafamda leirabasu mabu arrest tawduna tawbiu haina jaha mafamda leibida puthokbiu haibna mayami mafamda akoi women protection gi maigeidagi amasung victim gi maigeidagi request tawjari